Prime Review presenting Killer Book Club. My movie asina horakpada Elisa kauba nupi amana lairik kya amasu mai thadoklami adugi sumatakta mahakki mama asibsu petrol haijanduna mai thadoklami mahakna karigi sumna tawribuna haibadi mahakki mama asidi literature ibada jamna pamjarami adubu mahakti butki waribu iba pamlami asina tawwarami sinasi change tarogamu ngasidagina sai tarukki matungi sinamabu aikhoida uhalai hairiba guys ngasidi apps amagi maramda haige hairiba apps asidagi somsu side income tanba jai apps asidagi aisu paisa mayamna tale aduga payment proof su aina utpa ngamgani apps asidagi numit kharani mamangda aina paisa mayamna tali adugi sumathakta aina mamangda lakh tankhre jengu mayangi mamangda aina game anibu sanaduna game asibu kahange ahanba game da aina rocket crash hanage jengu plane asi paikhatuna chatlingaida cash out tawgadabani amuk sai game asida lupa lising ama thadare plane asi paikhali adugi simathakta aina profit book tawre marupsing amuksu jengu aina dragon tiger hariba game asi sanage hariba game asida aina rupees lising ama thadare adubu reason aina lising ani profit oina fangle matau asumna tawduna nungairaba game asibu sanaduna aikhoina paisa jamna tanba jai adugi sumathakta apps asidagi aikhoigi personal account da paisa khudaga changakani marupsingdasu game asigi refer tawraga aikhoina paisa kharasu tanba jai haujik mayamna game asigi link asibu download toksanbiro aduga paisa tansillo hairiba game asigi link asi aigi comment box da pin tawduna hapcharange mayamna registration tawduna game asibu sanabiyu matam asida MCSU haina khangnaba college amada Angela kauba nupi amaga mahaki marup Sarita kauba amaga laklami makhoi sing asigi manakta Nendo kauba nupa amasu laklami Nendo hairiba nupa asi Angela gi boyfriend amani hairiba tanja asida mu Rai kauba nupa amana bike 1000 laklami Rai hairiba nupa asisu Sarita haiba nupi asina jamna pamjaba nupa moirami adudagi Sarita na Rai gi manakta changranduna aina nongoda message thariba sing adu reply karigi piraktribno hairami adubu Rai nadi mongonda aigi girlfriend na nangaloina basi jamna sawi hairami asina maram oibna Sarita na Rai gi maskaida kupanga tharami asigi matungda makhoi marina sum changjalakpada koldo haina khangnaba makhoi gi marup ama lerami koldo na mahaki Instagram da follower khomna bagidamak mahaki marup sing adu asum nairami nakhoina mukta aigi viewers sing asida amukta wahi khara hairamu hairami adugi Rai na live thadoiba koldo gi mobile adu da asum nairami nakhoi mayam sing asigi maraktagi koldo hairiba nupa asiga kanaguma ama tuminabagi nupi amabu lau hairami asina maram oibna koldo na jamna sauninglami asigi matungda makhoi marup iba amadi Virginia haina khangnaba makhoi mayam sing asiga punduna Sebas haina khangnaba nupa amagi manakta laklami makhoi mayam sing asina Sebas ki manakta laklibasi Killer Book Club hairiba lairik asigi waribu panabagi orami adudagi Sebas na hairiba lairik asi kanana hana pagni hairami asina maram oibna Angela na lairik adubu aina paba hauge haina paba horaklami lairik asigi warina horokpada Angela na lairik asida iribasi nupi macha amana jamna kiraduna mahakki mama bu thadoktuna atopa jaga amada chatki harami adudagi Angela gi maningda phamliba Virginia haiba nupi duna Angela da nangdi butki maramda iba lairik asi jamna kiba natra nangna karigi paribno harami adudagi Angela na Virginia da aina kiribududi angang oiringagi matam oibnani harami makhoina wari sing asi paba loiraga Angela amadi Sebas hariba makhoini sina mayumda halaklami matam asida Sebas na Angela da nangi novel iba aduda aisu mateng pangbiura harami adubu Angela nadi jaragani harami aduga musumu Sebas na Angela da nangna iriba novel adu aikhoigi college ke professor kurjado hariba nupa adu thajalu mahakna jamna pangani harami asig matungda makhoini mayumda chanakhirami Angela na mayum jawra matungda mahaki laptop adubu on tawduna makhoigi college ke professor kurjado hariba sida mahaki novel ngi maramda iduna thana bagi tawrami hariba tanja astadi mahaki table asigi nakanda killer grounds haina khangnaba horror gi frank tawwa nupa asigi lairik asibu lerami asina maram oibna Angela na makhoigi professor ru thagi tawriba mail asibu kakthalo matungda killer grounds hariba asigi maramda mahaki laptop adu thirami mahakna sum thirakpada grounds asigi video ama jawrami adudagi mahakna video asibu jeng matam asitadi mahakna jamna kijaraduna video asibu ji kakthakirami nongalo matungda makhoi college asida makhoigi professor kurjado hariba sina makhoi mayam sing asida nakoina maham asi laklebasi
nakoi horror gi writer ama oiba pambagi laklibu natra karigi nakoina atopa aphawba writer singi novel sing adubu copy tawduna nakoina aingonda letter tharaklibu no hairami adubu nupi amanandi mangonda aikoina iduna tharaklibu sing adudi aikoi wakhana ngata ibuni hairami adudagi umu professor kurjadona nakoi gi punsi asibu phawba pamlabadi nakoi gi wakhana sagatuna nakoi gi novel sing adu iu hairami asig matungda makoi gi school gi bell asibu taraktuna suti tharami adudagi professor kurjadona Angela da nang ngarang numidang aigi mail tharakliba adugi damak aigi ka chatuna wari sanaru je haiduna kurjadona Angela sibu ma ki room aduda pudun laklami hairi matam asidadi kurjado gi room da nupi ama leirami aduga musu nupi asina kurjado da aina maham asi laklibasi akhoi gi donation gi letter asida sign amukta tawbiyu hairami aduga musu kurjadona Angela da leiribu nupi asi intern tawduna leiribani aigi makhada asig matungna kurjadona letter adu sign tawduna nupi asibudi chakirami asigi matungda mu kurjadona mahaki ka asigi thong asibu solon selami adudi kurjadona mahaki upu mathak leiriba ju kharabu thaktuna Angela da somna hairami aina ju thaklibasi kanamta haidokunu hairami adugi sumathakta aigi nupi adu hojik divorce tawgadore asina maram oibana aina nangbu jamna nungsi hairami adudagi Angela na makoi professor duda nangna hariba sing adu karino ai gyan amata tadre hairami aduga mu kurjadona nangna gyan tadribasi karino nangna ngarang numidang aingonda men tharaklibadu adugi after khangdabra hairami adubu Angela nadi ngarang numidang aina nangonda mail amda thakiba leite mail thage tawbada aina mail adubu de kakthakre hairami adudang kurjadona hoi phare nang karimta khaluraganu haiduna Angela gi masa adu mahana khudong chab laurage haina tawromi adubu Angela nadi mangondagi nathoktuna thong adu hangtokke haina taw matam madudadi thong adu thingjanu lerami asina maram moibna Angela na thong asi jamna thuna hangto nattaba tarbadi aina lauduna mi myam sing asibu kauragani hairami asigi matungda kurjadona saurduna thong se hangtol matungda Angela da sumna hairami ngasi aina nongna tawriba sing asi nangna kanagumba amada haidokpa tarbadi nangna pamjariba novel ibagi thabak amadi nangi punsi asibu aina loina mangangani hairami asigi matungda Angela di maham asidagi chakhirami nongalaba matungda mu makoi gi professor asina makoi class asimu makha chatharami hairiba matam asidadi chebar sairiba Angela gi marup asina makoi gi marup sing adu tuminna hairami kurjado hairiba professor asina Angela da ngarang mathong chadaba thabak tawge tawbudagi Angela di maham adudagi nanthoktu lai haiduna tuminna hairami asigi matungda Angela gi marup sing aduna mangonda message taraklami nangonda thokleba thawdok sing adugi damak aikoina laman soiduna khumsi aikoina killer ground gi phagi adubu tawduna mahapu ki hansi hairami adugi sumatakta Angela na su mahang reply piduna aisu nakoina tawribadura jawge hairami asigi matungda makoi myam sing asina jamna chaurba dukal amada laktuna killer crown na sekadaba dress sing asibu loina leidun laklami asigi matungda makoi myam sing asina makoi gi professor asibu kihanab gidamak killer crown gi dress asibu sisanduna makoi college asida laami adudagi amuk kurjadon leiriba room asida miyo amane laklami adui kurjadona thong odo haktopun leibani changlo hairami adudagi killer crown gi dress selbu nupa asina changlang matam asidadi kurjadona nang kanano college asigi angawba satra hairami adudagi killer crown gi dress selaba miyo asina jamna sawarduna mahangna pariba singjang aduna maham asir leiriba posai sing asibu thugaiba horlami asina maram oibana kurjadona mahangna pariba ju bottle aduna mangonda thomlamduna maham asidagi chenkhirami adubu mahangna ka asidagi chenthorong matam asidadi masing jamlaba killer crown gi dress selaba miyo kya ama lerami asina maram oibana kurjadona ai bomuda kanbi haiduna lauduna chenkhalakpa matam asidadi mahakki mamangda killer crown gi dress selaba miyo amana mahangna pariba singjang aduna kurjado gi mamaida jalaklami asina maram oibana kurjado asidi jamna kiraduna jum asigi mathakta chenkhalakami hairiba tanja asidadi Angela hairiba nupi asina yum asigi mathakta leirami adubu Angela gi mamangda kurjado hairiba nupa asidi I taidun laklami masina maram oibana Angela asina kiraduna kana laujarami adubu hairiba tanja asidadi Angela gi maningda ikhang khangokduna kurjado da singduna jalakhiba miyo asina tumina changlaktuna kurjado asibudi jum asigi mathakta gi inthaduna jum asigi makhada leiriba murti amana jawba ta amada jungduna sikhirami asina maram oibana Angela asi jamna pakhalami adugi sumatakta Angela gi manakta mahakki marup sing asi laktuna asumna hairami Angela nangna kari gidamak
ꯄ꯭ꯔꯣꯐꯦꯁꯔ ꯀꯨꯖꯥꯔꯗꯣ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯂꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯦꯟꯖꯦꯂꯥꯅꯗꯤ ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯑꯦꯟꯖꯦꯂꯥꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯀꯧꯁꯤ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯔꯥꯏꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯝꯇꯅ ꯄꯨꯂꯤꯁ ꯀꯧꯕ ꯌꯥꯔꯣꯏ ꯄ꯭ꯔꯣꯐꯦꯁꯔ ꯀꯨꯖꯥꯔꯗꯣꯅ ꯁꯤꯔꯤꯕꯁꯤ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯎꯍꯧꯗꯦ ꯃꯁꯥ ꯃꯇꯣꯝꯗ ꯑꯦꯛꯁꯤꯗꯦꯟ ꯇꯧꯗꯨꯅ ꯁꯤꯖꯕꯅꯤ ꯍꯥꯏꯅ ꯈꯟꯖꯁꯅꯨ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯥꯛꯇꯨꯅ ꯔꯥꯏꯅ ꯃꯈꯣꯏ ꯃꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯋꯥꯁꯛꯍꯜꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯁꯤꯡ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯂꯝꯃꯤ ꯅꯣꯡꯉꯥꯜꯂ ꯃꯇꯨꯡꯗ ꯑꯦꯟꯖꯦꯂꯥꯅ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯣꯂꯦꯖ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯉꯥꯡꯅꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯁꯤꯗ ꯉꯁꯤ ꯄ꯭ꯔꯣꯐꯦꯁꯔ ꯀꯨꯖꯥꯔꯗꯣ ꯑꯁꯤ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇꯒꯤ ꯑꯣꯟꯊꯗꯨꯅ ꯃꯍꯥꯛ ꯁꯤꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯂꯦꯞꯇꯣꯞ ꯑꯃꯗꯤ ꯃꯣꯕꯥꯏꯜꯁꯤꯡ ꯑꯁꯤꯗ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠ ꯑꯁꯤꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ ꯄ꯭ꯔꯣꯐꯦꯁꯔ ꯀꯨꯖꯥꯔꯗꯣ ꯑꯁꯤ ꯖꯨ ꯉꯥꯎꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇꯒꯤ ꯇꯥꯗꯨꯅ ꯁꯤꯕꯅꯤ ꯍꯥꯏꯅ ꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏ ꯃꯊꯥ ꯁꯥꯕ ꯐꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯃꯈꯣꯏ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯀ꯭ꯂꯥꯁ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯀ꯭ꯂꯥꯁꯀꯤꯗꯃꯛ ꯐꯝꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯁꯦꯕꯥꯁꯀꯤ ꯃꯣꯕꯥꯏꯜꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯦꯁꯦꯖ ꯑꯁꯤꯗ ꯃꯦꯠ ꯀ꯭ꯔꯥꯎꯟ ꯆꯦꯞꯇꯔ 1 ꯍꯥꯏꯅ ꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯁꯦꯕꯥꯁꯅ ꯃꯦꯁꯦꯖ ꯑꯁꯤꯕꯨ ꯍꯥꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯦꯁꯦꯖ ꯑꯁꯤꯗ ꯑꯁꯨꯝꯅ ꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯗ ꯗꯦꯠ ꯑꯣꯐ ꯗ ꯄ꯭ꯔꯣꯐꯦꯁꯔ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯁꯤꯕꯨ ꯁꯤꯕꯒꯤ ꯃꯦꯁꯦꯖꯅꯤ ꯍꯥꯏꯅ ꯏꯔꯛꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯦꯕꯥꯁꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯗꯁꯨ ꯂꯥꯛꯂꯤꯕ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯌꯦꯡꯍꯜꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕ ꯃꯦꯁꯦꯖ ꯑꯁꯤꯕꯨ ꯑꯦꯟꯖꯦꯂꯥꯅ ꯄꯥꯗꯨꯅ ꯃꯈꯣꯏꯗ ꯇꯥꯍꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯦꯁꯦꯖ ꯑꯁꯤꯗ ꯑꯁꯨꯝꯅ ꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯁꯤꯗ ꯕꯨꯛ ꯀ꯭ꯂꯕ ꯍꯥꯏꯅ ꯈꯪꯅꯕ ꯁꯥꯇ꯭ꯔ ꯒ꯭ꯔꯨꯞ ꯑꯃꯅ ꯄ꯭ꯔꯣꯐꯦꯁꯔꯕꯨ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯥꯠꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯑꯩꯅ ꯂꯣꯏꯅ ꯃꯁꯛ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯑꯁꯤꯗ ꯏꯔꯛꯂꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄ꯭ꯔꯣꯐꯦꯁꯔ ꯑꯁꯤꯕꯨ ꯍꯥꯠꯄꯗ ꯌꯥꯎꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯑꯩꯅ ꯆꯦꯞꯇꯔ ꯊꯥꯗꯨꯅ ꯃꯊꯪ ꯍꯥꯠꯀꯅꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯍꯥꯠꯂ ꯃꯇꯨꯡꯗ ꯇꯨ ꯕꯤ ꯀꯟꯇꯤꯅ꯭ꯌꯨꯁ ꯍꯥꯏꯅꯁꯨ ꯊꯥꯒꯅꯤ ꯍꯥꯏꯅ ꯃꯦꯁꯦꯖ ꯑꯁꯤꯗ ꯏꯔꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯀꯣꯜꯗꯣꯅ ꯑꯃꯨꯛ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯋꯦꯕ ꯄꯦꯖ ꯑꯁꯤꯗ ꯏꯔꯛꯂꯤꯕ ꯃꯦꯁꯦꯖ ꯑꯁꯤ ꯏꯁꯀꯦꯂꯤꯑꯣ ꯑꯣꯟꯂꯥꯏꯟ ꯅꯣꯕꯦꯜ ꯀ꯭ꯂꯕ ꯍꯥꯏꯕ ꯄꯦꯖ ꯑꯗꯨꯗ ꯏꯔꯛꯄꯅꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯍꯥꯏꯔꯝꯃꯤ ꯀꯣꯜꯗꯣꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯑꯦꯟꯖꯦꯂꯥꯅ ꯑꯉꯥꯡ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯅ ꯀꯔꯤꯒꯤ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯗ꯭ꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯔꯥꯏꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯦꯁꯦꯖ ꯑꯁꯤꯕꯨ ꯏꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯐꯝ ꯑꯗꯨꯗ ꯌꯥꯎꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯔꯛꯑꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯅꯦꯟꯗꯣꯔꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯦ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀꯣꯜꯗꯣꯅ ꯅꯦꯟꯗꯣꯔꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯋꯦꯕ ꯄꯦꯖꯁꯤꯗ ꯏꯔꯛꯂꯤꯕꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟꯅ ꯏꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯔꯥꯏꯅ ꯚꯔꯖꯤꯅꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯗꯤ ꯏꯕ ꯈꯣꯠꯄꯁꯤ ꯌꯥꯝꯅ ꯄꯥꯝꯕ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯏꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯚꯔꯖꯤꯅꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯅ ꯏꯔꯝꯕ ꯆꯦ ꯆꯥꯡ ꯑꯁꯤꯕꯨ ꯂꯪꯈꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯔꯝꯕꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯔꯦꯗ ꯄꯦꯟꯅ ꯏꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯁꯦꯕꯥꯁꯅ ꯑꯦꯟꯖꯦꯂꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯃꯥꯏꯀ꯭ꯔꯣꯟ ꯍꯥꯏꯔꯤꯕꯗꯨꯅ ꯆꯦꯞꯇꯔ 2ꯒꯤ ꯄꯦꯖ ꯑꯃꯕꯨ ꯊꯥꯔꯛꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯦꯟꯖꯦꯂꯥꯅ ꯍꯥꯏꯔꯤꯕ ꯆꯦꯞꯇꯔ ꯑꯁꯤꯕꯨ ꯄꯥꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯤꯕꯒꯤꯅꯤ ꯍꯥꯏꯅ ꯏꯔꯛꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯕꯥꯁ ꯑꯃꯗꯤ ꯑꯦꯟꯖꯦꯂꯥꯅ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯚꯔꯖꯤꯅꯤꯌꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯚꯔꯖꯤꯅꯤꯌꯥꯗꯤ ꯉꯔꯥꯡꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯇꯦ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯚꯔꯖꯤꯅꯤꯌꯥ ꯑꯁꯤꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯦꯟꯖꯦꯂꯥꯅ ꯄꯥꯔꯤꯕ ꯃꯦꯁꯦꯖ ꯑꯗꯨꯗ ꯑꯁꯨꯝꯅ ꯁꯨꯝ ꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯀ꯭ꯔꯥꯎꯟ ꯑꯁꯤꯕꯨ ꯀꯤꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯒꯤ ꯃꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯀ꯭ꯔꯥꯎꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯇꯥꯟꯅꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨꯗꯤ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯅ ꯃꯦꯁꯦꯖ ꯑꯗꯨ ꯄꯥꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯆꯪꯈꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯑꯗꯨꯗꯨꯡ ꯁꯦꯕꯥꯁꯅ ꯑꯦꯟꯖꯦꯂꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯦꯁꯦꯖ ꯑꯗꯨ ꯂꯥꯛꯂꯤꯕꯗු ꯑꯁꯦꯡꯕ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯩꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯤ ꯀꯔꯤꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯦꯁꯦꯖ ꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯉꯥꯎꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯑꯦꯟꯖꯦꯂꯥꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯖꯦꯡꯈꯠ ꯃꯇꯝ ꯑꯁꯤꯗ ꯇꯨ ꯕꯤ ꯀꯟꯇꯤꯅ꯭ꯌꯨꯁ ꯍꯥꯏꯅ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯦꯁꯦꯖꯇ ꯃꯦꯠ ꯀ꯭ꯔꯥꯎꯟꯅ ꯊꯥꯔꯛꯄ ꯑꯗꯨꯕꯨꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯏꯕꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ
ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯀꯅꯥꯝꯇ ꯂꯩꯇꯦ ꯀ꯭ꯔꯥꯎꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯈꯪꯗꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯏꯕꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯀꯣꯂꯦꯖ ꯑꯁꯤꯗꯒꯤ ꯍꯣꯔꯔꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯃꯤꯡꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯄꯣꯔꯛꯂꯤꯕ ꯃꯃꯤꯡꯁꯤꯡ ꯑꯁꯤ ꯀꯣꯂꯦꯖ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯍꯣꯔꯔꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯀ꯭ꯔꯥꯎꯟ ꯁꯥꯗꯨꯅ ꯆꯠꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯑꯁꯨꯝꯅ ꯈꯟꯅꯔꯝꯃꯤ ꯚꯔꯖꯤꯅꯤꯌꯥ ꯑꯁꯤ ꯍꯧꯖꯤꯛ ꯊꯤꯕ ꯈꯪꯗ꯭ꯔꯤꯕꯁꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯁꯦꯕꯥꯁꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯥꯏꯅꯗꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯚꯔꯖꯤꯅꯤꯌꯥ ꯑꯁꯤ ꯍꯧꯖꯤꯛ ꯁꯤꯔꯝꯗꯕꯁꯨ ꯌꯥꯏ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯋꯥꯔꯗꯨꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯨꯝꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯟꯖꯦꯂꯥꯒꯤ ꯐꯣꯟꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯅꯦꯟꯗꯣꯒꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯁꯦꯕꯥꯁ ꯑꯃꯗꯤ ꯏꯕꯥꯗ ꯑꯩ ꯀꯣꯐꯤ ꯑꯃꯨꯛꯇ ꯊꯛꯂꯨꯈꯤꯒꯦ ꯅꯣꯏꯁꯨ ꯀꯣꯐꯤ ꯊꯛꯅꯤꯡꯕ ꯌꯥꯎꯔꯕꯗꯤ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯕꯨ 이ꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯀ꯭ꯔꯥꯎꯟꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯂꯥꯛꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯟꯖꯦꯂꯥ ꯑꯁꯤ ꯀꯤꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ 이ꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯅꯦꯟꯗꯣ ꯍꯥꯏꯔꯤꯕꯁꯤ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯦꯟꯖꯦꯂꯥꯅꯗꯤ ꯀ꯭ꯔꯥꯎꯟ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯅꯤꯡꯗ ꯇꯥꯟꯅꯗꯨꯅ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯅꯦꯟꯗꯣꯅ ꯅꯪ ꯄꯥꯈꯠꯀꯅꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇ ꯂꯩꯌꯨ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯅꯦꯟꯗꯣꯒꯤ ꯃꯁꯥꯗꯒꯤ ꯃꯈꯣꯏꯅ ꯎꯞꯈꯤꯕ ꯀ꯭ꯔꯥꯎꯟꯒꯤ ꯃꯥꯛꯁ ꯑꯗꯨꯕꯨ ꯇꯥꯔꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯟꯖꯦꯂꯥ ꯑꯁꯤ ꯄꯥꯈꯠꯂꯗꯨꯅ ꯇꯞꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯅꯦꯟꯗꯣꯅ ꯑꯦꯟꯖꯦꯂꯥꯗ ꯍꯥꯏꯔꯤꯕ ꯃꯥꯛꯁ ꯑꯁꯤꯗꯤ ꯑꯩꯅ ꯍꯧꯖꯤꯛꯇ ꯈꯨꯜꯂꯛꯄꯅꯤ ꯑꯩꯒꯤ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯏꯕꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯦꯟꯗꯣꯅꯗꯤ ꯑꯦꯟꯖꯦꯂꯥꯗ ꯑꯦꯟꯖꯦꯂꯥ ꯑꯩꯈꯣꯏꯅꯤ ꯃꯤꯅꯤꯠ ꯑꯃꯈꯛꯇ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯀ꯭ꯂꯥꯎꯟꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯀꯅꯥꯝꯇ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯔꯥꯏꯅ ꯅꯦꯟꯗꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯪ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯍꯟꯈꯤꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯁꯤꯅ ꯕꯥꯔ ꯑꯃꯗ ꯂꯥꯛꯇꯨꯅ ꯕꯥꯔ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯅꯦꯟꯗꯣꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯉꯥꯎꯕ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯖꯨ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯅꯦꯟꯗꯣꯅ ꯁꯥꯎꯔꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯑꯉꯥꯎꯕ ꯍꯥꯏꯔꯤꯕꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯔꯥꯏꯇꯔ ꯑꯃ ꯑꯣꯏꯕꯒꯤ ꯑꯄꯥꯝꯕꯁꯨ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯈꯟꯅꯔꯗꯨꯅ ꯔꯥꯏꯗꯤ ꯕꯥꯔ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯑꯦꯟꯖꯦꯂꯥꯅ ꯍꯤꯞꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯁꯤꯗ ꯃꯦꯠ ꯀ꯭ꯔꯥꯎꯟꯒꯤ ꯆꯦꯞꯇꯔ ꯅꯝꯕꯔ 3 ꯍꯥꯏꯅ ꯊꯥꯗꯨꯅ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯦꯁꯦꯖꯁꯤꯕꯨ ꯄꯥꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯦꯁꯦꯖ ꯑꯁꯤꯗ ꯑꯁꯨꯝꯅ ꯏꯔꯛꯂꯝꯃꯤ ꯑꯉꯥꯎꯕ ꯑꯃꯒꯤ ꯁꯤꯕꯒꯤ ꯍꯥꯏꯅ ꯏꯔꯛꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ ꯑꯗꯨꯕꯨ ꯕꯥꯔ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕ ꯔꯥꯏꯒꯤ ꯃꯅꯥꯛꯇ ꯀ꯭ꯔꯥꯎꯟꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯅꯨꯡꯊꯪ ꯑꯃ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯥꯏꯅ ꯀ꯭ꯔꯥꯎꯟ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯎꯞꯂꯤꯕ ꯀ꯭ꯔꯥꯎꯟꯒꯤ ꯃꯥꯛꯁ ꯑꯗꯨꯕꯨ ꯂꯧꯊꯣꯛꯎ ꯑꯩꯅ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀ꯭ꯔꯥꯎꯟ ꯑꯁꯤꯅꯗꯤ ꯃꯍꯥꯛꯀꯤ ꯃꯥꯛꯁ ꯑꯁꯤꯕꯨ ꯂꯧꯊꯣꯛꯂꯝꯗꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯥꯏꯅ ꯁꯥꯎꯔꯗꯨꯅ ꯀ꯭ꯔꯥꯎꯟ ꯑꯁꯤꯗ ꯐꯨꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯏꯅ ꯀ꯭ꯔꯥꯎꯟꯗ ꯎꯞꯂꯤꯕ ꯃꯥꯛꯁ ꯑꯁꯤꯕꯨ ꯂꯧꯊꯣꯛ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯪꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯅꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀ꯭ꯔꯥꯎꯟ ꯑꯁꯤꯅꯗꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯨꯡꯊꯪ ꯑꯁꯤꯅ ꯔꯥꯏ ꯑꯁꯤꯒꯤ ꯃꯕꯨꯛꯇ ꯊꯤꯟꯗꯨꯅ ꯔꯥꯏ ꯑꯁꯤꯕꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀ꯭ꯔꯥꯎꯟ ꯑꯁꯤꯅ ꯏꯔꯛꯂꯤꯕ ꯃꯦꯁꯦꯖ ꯑꯁꯤꯗ ꯑꯩꯅ ꯍꯥꯠꯂꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯝꯂꯝꯕꯅꯤ ꯍꯥꯏꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯟꯖꯦꯂꯥꯒꯤ ꯇꯤꯝ ꯑꯁꯤꯅ ꯔꯥꯏ ꯑꯁꯤꯕꯨ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯔꯥꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯁꯔꯤꯇꯥ ꯑꯁꯤꯅ ꯀꯞꯇꯨꯅ ꯑꯦꯟꯖꯦꯂꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯁꯦꯕꯥꯁꯅ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯕ ꯎꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯁꯦꯕꯥꯁꯅ ꯑꯦꯟꯖꯦꯂꯥ ꯑꯃꯗꯤ ꯁꯔꯤꯇꯥꯗ ꯂꯥꯎꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯁꯦꯕꯥꯁꯅ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯁꯤꯗ ꯏꯔꯤꯕꯁꯤꯕꯨ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯨ ꯕꯤ ꯀꯟꯇꯤꯅ꯭ꯌꯨꯁ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯑꯦꯟꯖꯦꯂꯥꯒꯤ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯀꯣꯜꯗꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯆꯦꯅꯦꯜ ꯕꯨꯛ ꯂꯚꯔ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯂꯥꯏꯚ ꯑꯃ ꯊꯥꯒꯠꯂꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯚꯤꯗꯤꯑꯣ ꯂꯥꯏꯚ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯤꯂꯔ ꯕꯨꯛ ꯀ꯭ꯂꯕ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯆꯦꯞꯇꯔ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯔꯤꯕ ꯆꯦꯞꯇꯔ ꯑꯁꯤꯗ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯁꯤꯗ ꯄ꯭ꯔꯣꯐꯦꯁꯔ ꯀꯨꯔꯖꯥꯗꯣꯕꯨ ꯁꯤꯈꯤꯕ ꯑꯁꯤꯒꯤꯅꯤ ꯃꯍꯥꯛꯄꯨ ꯍꯥꯠꯄꯗ ꯌꯥꯎꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯀ꯭ꯔꯥꯎꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯊꯪ ꯃꯊꯪ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯦ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯈꯣꯏꯅ ꯑꯅꯧꯕ ꯋꯥꯔꯤ ꯇꯥꯕ ꯄꯥꯝꯂꯕꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯔꯛꯂꯝꯃꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯕꯅ ꯑꯃꯨꯛ ꯅꯦꯟꯗꯣꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯀꯣꯜꯗꯣꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ
ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯑꯁꯤꯒꯨꯝꯂꯕ ꯃꯊꯣꯡ ꯆꯥꯗꯕꯁꯤꯡ ꯑꯁꯤ ꯊꯥꯒꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯉꯥꯡꯂꯝꯃꯤ ꯑꯗꯨꯗꯩ ꯀꯣꯜꯗꯣꯅ ꯅꯦꯟꯗꯣꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯅ ꯇꯥꯛꯄꯗꯤ ꯃꯤ ꯁꯤꯔꯤꯕꯁꯤꯡꯁꯤ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯔꯤꯇꯥꯅ ꯅꯦꯟꯗꯣ ꯑꯁꯤꯕꯨ ꯃꯐꯝ ꯑꯃꯗ ꯄꯨꯊꯣꯛꯇꯨꯅ ꯖꯥꯔꯦꯠ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯅꯦꯟꯗꯣꯅ ꯁꯔꯤꯇꯥꯗ ꯑꯦꯟꯖꯦꯂꯥ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯑꯦꯟꯖꯦꯂꯥꯅ ꯑꯩꯒꯤ ꯅꯝꯕꯔ ꯑꯗꯨꯁꯨ ꯕ꯭ꯂꯣꯛ ꯇꯧꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯒꯤ ꯐꯣꯟꯁꯨ ꯄꯥꯏꯔꯛꯇ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯅꯦꯟꯗꯣꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯁꯔꯤꯇꯥꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯦꯟꯖꯦꯂꯥ ꯑꯗꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤꯕꯅꯤ ꯀ꯭ꯂꯥꯎꯟ ꯑꯗꯨꯅ ꯃꯊꯪꯒꯤ ꯍꯥꯠꯄꯒꯤ ꯃꯤꯑꯣꯏ ꯑꯁꯤ ꯑꯦꯟꯖꯦꯂꯥꯅꯤ ꯍꯥꯏꯔꯛꯄꯒꯤꯗꯃꯛ ꯑꯦꯟꯖꯦꯂꯥꯗꯨ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯍꯥꯛꯅꯁꯨ ꯅꯪꯕꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯖꯥꯅꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅꯁꯨ ꯅꯪꯕꯨ ꯖꯥꯅꯤꯡꯗꯦ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯦꯟꯗꯣ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯁꯦꯕꯥꯁꯅ ꯑꯦꯟꯖꯦꯂꯥ ꯑꯁꯤꯕꯨ ꯌꯨꯝ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯅꯪ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯔꯦ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯕꯥꯁꯅ ꯑꯩ ꯌꯨ ꯈꯤꯇ ꯂꯧꯔꯨꯒꯦ ꯍꯥꯏꯅ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯊꯛꯇꯒꯤ ꯀ꯭ꯂꯥꯎꯟꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯕ ꯃꯤꯁꯛ ꯑꯁꯤꯅ ꯑꯦꯟꯖꯦꯂꯥꯗ ꯖꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯟꯖꯦꯂꯥꯅ ꯃꯥꯡꯗ ꯎꯔꯤꯕꯁꯤꯡ ꯑꯁꯤ ꯑꯁꯦꯡꯕ ꯑꯃꯠꯇ ꯑꯣꯏꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯄꯥꯈꯠꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛ ꯁꯦꯕꯥꯁꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯀ꯭ꯂꯥꯎꯟ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯕꯥꯁꯅ ꯑꯦꯟꯖꯦꯂꯥꯗ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯂꯦꯞꯇꯣꯞ ꯑꯗꯨꯕꯨ ꯍꯥꯡꯗꯨꯅ ꯑꯦꯟꯖꯦꯂꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯑꯦꯇꯦꯛ ꯇꯧꯔꯤꯕ ꯀ꯭ꯂꯥꯎꯟꯒꯤ ꯃꯔꯝꯗ ꯑꯩꯅ ꯍꯧꯖꯤꯛ ꯀꯟꯅ ꯊꯤꯒꯠꯂꯤ ꯀ꯭ꯂꯥꯎꯟ ꯑꯗꯨ ꯑꯩꯅ ꯈꯟꯕꯗ ꯑꯦꯂꯤꯁꯥ ꯍꯥꯏꯅ ꯈꯪꯅꯕ ꯉꯁꯤꯗꯒꯤꯅ ꯆꯍꯤ 6ꯀꯤ ꯃꯃꯥꯡꯗ ꯁꯤꯈꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯇꯧꯔꯛꯄꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯨꯝ ꯑꯦꯟꯖꯦꯂꯥꯅ ꯁꯦꯕꯥꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨꯅꯤ ꯑꯩꯅ ꯑꯦꯂꯤꯁꯥꯒꯤ ꯃꯃꯤꯡ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯇꯨꯅ ꯑꯩꯅ ꯅꯣꯕꯦꯜ ꯑꯣꯏꯅ ꯏꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯣꯕꯦꯜ ꯑꯗꯨ ꯏꯔꯨꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯃꯊꯪ ꯃꯊꯪ ꯍꯥꯠꯂꯛꯑꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯦꯟꯖꯦꯂꯥꯅ ꯁꯦꯕꯥꯁꯀꯤ ꯂꯦꯞꯇꯣꯞ ꯑꯗꯨꯗ ꯁꯔꯆ ꯇꯧꯗꯨꯅ ꯁꯦꯕꯥꯁꯇ ꯌꯦꯡꯍꯜꯂꯝꯃꯤ ꯑꯦꯂꯤꯁꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏꯅꯤ ꯁꯤꯃꯤꯟꯅꯈ꯭ꯔꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯦꯕꯥꯁꯅ ꯑꯦꯟꯖꯦꯂꯥ ꯑꯁꯤꯕꯨ ꯊꯦꯝꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯕꯨ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯝꯃꯤ ꯑꯃꯨꯛꯁꯨ ꯁꯦꯕꯥꯁꯅ ꯑꯦꯟꯖꯦꯂꯥꯗ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯦꯟꯗꯣꯅ ꯕꯥꯔꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯁꯤꯗ ꯃꯦꯁꯦꯖ ꯑꯃꯕꯨ ꯂꯥꯛꯂꯝꯃꯤ ꯃꯦꯁꯦꯖ ꯑꯁꯤꯗ ꯑꯁꯨꯝꯅ ꯏꯔꯛꯂꯝꯃꯤ ꯅꯪꯒꯤ ꯍꯦꯔꯣꯏꯟ ꯑꯗꯨꯕꯨ ꯀꯟꯕ ꯄꯥꯝꯂꯕꯗꯤ ꯑꯩꯅ ꯊꯥꯔꯤꯕ ꯁ꯭ꯀꯨꯜ ꯑꯣꯐ ꯃꯦꯗꯤꯁꯤꯟ ꯍꯥꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯛꯎ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯦꯟꯗꯣꯅ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯁꯤꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯁ꯭ꯀꯨꯜ ꯑꯣꯐ ꯃꯦꯗꯤꯁꯤꯟ ꯍꯥꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯀꯟꯅ ꯆꯦꯟꯗꯨꯅ GPS ꯑꯁꯤꯗ ꯎꯠꯂꯤꯕ ꯂꯣꯀꯦꯁꯟ ꯑꯁꯤꯕꯨ ꯌꯧꯅꯕ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤ ꯌꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯁꯤꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯁꯥꯕꯨ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀ꯭ꯔꯥꯎꯟꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯕ ꯃꯤꯑꯣꯏ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯅꯦꯟꯗꯣꯅ ꯑꯁꯤꯕ ꯃꯤꯕꯨ ꯍꯥꯠꯇꯨꯅ ꯂꯩꯔꯤꯕ ꯇ꯭ꯔꯣꯂꯤ ꯑꯁꯤꯕꯨ ꯀ꯭ꯔꯥꯎꯟ ꯑꯁꯤꯗ ꯏꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯟꯅ ꯆꯦꯟꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯁꯤꯕ ꯂꯩꯕ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯃꯨꯛ ꯀ꯭ꯔꯥꯎꯟꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯃꯨꯛ ꯅꯦꯟꯗꯣꯅ ꯀ꯭ꯔꯥꯎꯟꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯐꯨꯗꯨꯅ ꯀ꯭ꯔꯥꯎꯟ ꯑꯁꯤꯕꯨꯗꯤ ꯃꯈꯥꯗ ꯄꯪꯊꯈꯤꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯅꯦꯟꯗꯣꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯎꯞꯂꯤꯕ ꯃꯥꯛꯁ ꯑꯁꯤꯕꯨ ꯂꯧꯊꯣꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀ꯭ꯔꯥꯎꯟ ꯑꯁꯤꯅ ꯄꯥꯏꯔꯤꯕ ꯅꯨꯡꯊꯪ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛꯇ ꯖꯥꯂꯛꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯦꯟꯗꯣꯗꯤ ꯃꯐꯝ ꯑꯁꯤꯗ ꯄꯪꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯑꯦꯟꯖꯦꯂꯥꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗ ꯃꯦꯠ ꯀ꯭ꯔꯥꯎꯟꯅ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯂꯝꯃꯤ ꯆꯦꯞꯇꯔ ꯅꯝꯕꯔ 4 ꯊꯥꯔꯒ ꯍꯥꯏꯔꯤꯕ ꯃꯦꯁꯦꯖ ꯑꯁꯤꯗ ꯑꯁꯨꯝꯅ ꯏꯔꯛꯂꯝꯃꯤ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯁꯤꯕꯨ ꯃꯦꯗꯤꯁꯤꯟ ꯑꯣꯐ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯁꯤꯗꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯟꯖꯦꯂꯥꯅ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯍꯥꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯌꯧꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯅꯦꯟꯗꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀ꯭ꯔꯥꯎꯟ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯁꯤꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯂꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯅꯦꯟꯗꯣꯅ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯦꯟꯖꯦꯂꯥꯗ ꯑꯩꯗꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯥꯏꯗ ꯋꯥꯟꯊꯗꯨꯅ ꯂꯩꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯤꯡꯍꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯈꯤꯕ ꯇꯥꯔꯕꯗꯤ ꯅꯪꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯦꯟꯖꯦꯂꯥꯅ ꯃꯉꯣꯟꯗ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯑꯦꯟꯖꯦꯂꯥꯅ ꯃꯉꯣꯟꯗ ꯑꯩꯒꯤ ꯅꯣꯕꯦꯜ ꯑꯃꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯃ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯧꯍꯜꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯃꯃꯥꯡꯗ ꯄꯨꯂꯤꯁ ꯑꯅꯤꯅ ꯂꯥꯛꯇꯨꯅ ꯅꯦꯟꯗꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯦꯟꯗꯣꯅ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯦꯟꯖꯦꯂꯥꯗ ꯍꯧꯖꯤꯛ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯍꯟꯈꯤꯔꯝꯃꯤ
Hairiba matam asidadi Angelana pairi phone asida book lover haina khangnaba nupaduna thadokpa video ama laklami nupaduna mo asumna haireklami crown killer gi wari singadu book fair numita loina haidoklagani maham aduda lakliba miyoi singadu su crown gi dress loina setunu lakadabani hairami masina maram oibana Angela gi makoi gi team masina book fair tawu numit asida signing tawnabagdamak maham asida makoina laklami aduga musu makoina asumna wari sanarami maham asida laktaba miyoi sing adubuni crown oribasi hairami hairiba matam asidadi nupi amana makoi myam sing asida asumna lawlami aikhoini ngasi siliba program asida kauruba miyoi sing asi sign tawnabagi kaubunate larik asiu fongliba nupa asida mathang amuhana ayeba pirakano haiduna kaubuni hairami nupi asi gwai tabada maham asida crown gi dress setun lakliba miyoi sing asina sawraduna makoi gi flower kanabagi damak aikhoibu maham asida kauribani haiduna makoidi maham asida gi chakhirami hairiba tanja asida mu Angela gi phone asida message ama khudak laklami hairiba message asiju crown bu oriba miyoduna tharak poirami makoina message asibu hangtok matam asidadi video ama oirami hairiba video asida crown asina hojik makoin leiriba maham asida live video thadoklami masina maram oibana Angela gi team asina crown asibu karai de leigi haina koithi thiduna makoi gi mamang de leiriba crown gu dress setpa miyo sing asina pairiba phone sing asu munduna makoina thiragliba crown ro haina thirami adubu amato oiramde asig matung damu saritana crown gu dress selaba miyo amagi manaka changduna nangna kari gi dam video namlibuno hajuna phone asibu thugairami adubu video namliba miyo asidi nupi amo oirami nupi asina muk saritada asumna hairaglami nangna kari gi dam aigi phone asibu thugairibuno aigi phone asi 5G ni hairami nahakna phone asibu singadabani hairami tanja asidang sebasna hoi fare nangi phone adabu singe hairami adubu ikhang khawdana makoi gi manakta police laklami asina maram oibana sarita asi maham asidagi kanna chenduna greenhouse leiba yum amagi manungga chensankirami mahakna zum asigi manungda changlak matam asidadi mahakna lepliba asigi makhada makoina thiragliba crown asina mahak masamakta video namlami nakal amoromdana mu Angela na paire phone aduda mahakki marup sarita asibu crown asina thengnakre haibasi mahakna khanglami asina maram oibna sarita asibu kannabgi damak mahakki marup nendo adubu kauduna kochen chelami adubu mahakki marup asire phangdabana maram oibna sarita na leiriba greenhouse nakal asomda chenu lalami adubu greenhouse asidana mu crown gi dress selaba miyo asina sarita asibu koitan tanaduna hanabagi laklami hairiba tanja asidadi sarita asi chenthoknabagi kana chelang matam asida mahakki mamangda Angela hairiba mahakki marup asisu greenhouse asigi mapanda lerami adubu sarita nadi thong asi hangtokpa ngamdabana maram oibana Angela da lawjarami adudagi Angela na mu nangi naningda crown adu lakle haina lawrami adubu crown asinadi mahakna pariba nungthang asigi makokna sarita gi managana thinjanduna sarita asibu de hatokhirami asina maram oibana Angela ji thawai nongaitaduna maham asidagi thoktuna mi mayam leiriba maham asi laklami tanja asida demo I ngata tairaba crown amana Angela gi mamangda laklami adubu Angela nong khalami mahakki mamangda lakliba I tairaba crown asi mahakki marup sarita bu hakiba crown ni haina khalami adubu makhoi marup sebasna mahak sasibu lakthok matam asidadi makhoi marup koldo haribasi crown aduna mangakta lenthatuna tharak poirami asina maram oibana Angela asi jamna pakhalami hariba tanja asidadi Angela gi marup iba haribu nupi asina nungthang mo paidun leplami asina maram oibana nendo amadi Angela na ibada jengmata masida ibana di ai asi crown natte nungthang asidi ai nauchita khulakpani haramduna nungthang asib langthoktura mahakti maham asida chen khirami adubu seba sairiba makhoi marup asina iba asibude tanaduna chakhirami asiguma mayam asibani Angela asi wanthaduna laimaida takhirami Angela na mu gyan tarkuma tamasidi mahakki phone asida mahakki marup iba asibu sire haiduna chapter amaga loinana video amu tharaklami masina maram oibana Angela na nungthang mo paiduna nendo da somna hairami hojik aina maram oibana aigi marup singasi mathang sire masina maram oibana isa makchatuna aina khutheng naragani marup singasi gidamak hairami adubu nendo nadi nangna karigidamak nangi marup singidamak nasab na tomda sijagadobna hairami ajude Angela no nendo da hauji aingona thinglaganu haiduna mahakti crown asibu hatnabagidamak makhoi college aduda chatkirami mahakna college asi joro matung asidadi mahakki marup iba ase sidun lerami ibana muksu Angela da sumna hairami
ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯁꯤꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯟꯖꯦꯂꯥꯅ ꯀꯥ ꯑꯃꯗ ꯆꯪꯂꯛ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯦꯕꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯁꯤꯕꯨ ꯏ ꯇꯩꯗꯨꯅ ꯊꯧꯔꯤ ꯑꯃꯅ ꯀꯤꯁꯜꯂꯒ ꯆꯧꯀꯤ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯨꯝ ꯁꯦꯕꯥꯁꯅ ꯑꯦꯟꯖꯦꯂꯥꯗ ꯑꯩꯉꯣꯟꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯊꯧꯔꯤ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯦꯟꯖꯦꯂꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯅꯦꯟꯗꯣ ꯑꯁꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯁꯦꯕꯥꯁꯅ ꯑꯦꯟꯖꯦꯂꯥꯗ ꯃꯥꯡꯗ ꯂꯥꯛꯂꯤꯕ ꯅꯦꯟꯗꯣ ꯑꯁꯤꯅꯅꯤ ꯀ꯭ꯔꯥꯎꯟ ꯑꯣꯏꯔꯤꯕꯁꯤ, ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯑꯦꯟꯖꯦꯂꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯦꯟꯖꯦꯂꯥꯅ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯅꯦꯟꯗꯣ ꯑꯁꯤꯕు ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯆꯪꯂꯛ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯦꯟꯗꯣꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯆꯤꯟ ꯊꯤꯖꯤꯟꯅꯕ ꯉꯥꯛꯇꯅꯤ, ꯅꯪꯅ ꯃꯍꯥꯛꯄꯨ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯁꯦꯕꯥꯁꯀꯤ ꯃꯁꯥꯗ ꯄꯨꯟꯁꯤꯜꯂꯤꯕ ꯊꯧꯔꯤꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯇꯨꯅ ꯑꯦꯟꯖꯦꯂꯥꯅ ꯄꯥꯏꯔꯝꯕ ꯅꯨꯡꯊꯪ ꯑꯁꯤ ꯃꯨꯟꯗꯨꯅ ꯅꯦꯟꯗꯣꯒꯤ ꯃꯕꯨꯛꯇ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯦꯟꯗꯣ ꯑꯁꯤ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯦꯕꯥꯁꯅ ꯑꯦꯟꯖꯦꯂꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀ꯭ꯔꯥꯎꯟ ꯑꯣꯏꯔꯤꯕꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ, ꯑꯩꯅ ꯑꯣꯏꯔꯤꯕꯅꯤ꯫ ꯀꯔꯤꯒꯤ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯑꯩ ꯅꯉꯣꯟꯗ ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯒꯦ꯫ ꯅꯪꯅ ꯉꯁꯤꯗꯒꯤꯅ ꯆꯍꯤ 3ꯀꯤ ꯃꯃꯥꯡꯗ ꯁꯤꯈꯤꯕ ꯑꯂꯤꯁꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯪꯅ ꯅꯣꯕꯦꯜ ꯑꯃ ꯏꯔꯤꯕꯗꯨ ꯅꯪꯅ ꯏꯕ ꯅꯣꯕꯦꯜꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯅꯣꯕꯦꯜꯕꯨ ꯅꯪꯅ ꯍꯨꯔꯥꯟꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯦꯂꯤꯁꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟꯅꯤ, ꯃꯍꯥꯛ ꯍꯧꯖꯤꯛ ꯁꯤꯗ꯭ꯔꯤ, ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯚꯔꯖꯤꯅꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯁꯦꯕꯥꯁꯀꯤ ꯋꯥꯍꯩ ꯇꯥꯕꯗ ꯑꯦꯟꯖꯦꯂꯥ ꯑꯁꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯦꯟꯖꯦꯂꯥꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯀꯣꯂꯣꯝ ꯑꯁꯤꯒꯤ ꯃꯈꯨꯝ ꯑꯁꯤꯕꯨ ꯂꯧꯊꯣꯛꯇꯨꯅ ꯁꯦꯕꯥꯁꯀꯤ ꯈꯗꯥꯡꯗ ꯊꯤꯟꯖꯤꯟꯗꯨꯅ ꯅꯦꯟꯗꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯅꯪꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯀꯦ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯆꯦꯟꯊꯣꯔꯛ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀ꯭ꯔꯥꯎꯟꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯀ꯭ꯔꯥꯎꯟꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯥꯛꯁ ꯑꯁꯤꯕꯨ ꯂꯧꯊꯣꯛ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗꯦ, ꯚꯔꯖꯤꯅꯤꯌꯥ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯦꯟꯖꯦꯂꯥꯅ ꯚꯔꯖꯤꯅꯤꯌꯥ ꯅꯪ ꯑꯣꯏꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯚꯔꯖꯤꯅꯤꯌꯥꯅꯤ ꯃꯉꯣꯟꯗ ꯑꯩꯒꯤ ꯃꯤꯡ ꯑꯁꯦꯡꯕꯗꯤ ꯑꯦꯂꯤꯁꯥ ꯀꯧꯏ, ꯑꯩꯅ ꯚꯔꯖꯤꯅꯤꯌా ꯑꯃ ꯁꯥꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯑꯃꯨꯛ ꯑꯦꯟꯖꯦꯂꯥꯒꯤ ꯃꯅꯥꯛꯇ ꯁꯦꯕꯥꯁꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯦꯕꯥꯁꯅ ꯑꯦꯟꯖꯦꯂꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯏꯔꯤꯕ ꯅꯣꯕꯦꯜ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯐꯥꯎꯕ ꯅꯪꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯑꯃꯨꯛ ꯚꯔꯖꯤꯅꯤꯌꯥ ꯑꯃꯗꯤ ꯁꯦꯕꯥꯁꯀꯤ ꯃꯅꯤꯡꯗ ꯁꯣꯛꯇꯨꯅ ꯂꯩꯍꯧꯕ ꯑꯦꯟꯖꯦꯂꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯅꯦꯟꯗꯣ ꯑꯁꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯟꯖꯦꯂꯥꯅ ꯃꯈꯣꯏ ꯑꯅꯤꯁꯤꯕꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯑꯁꯨꯝꯅ ꯍꯥꯏꯖꯅꯔꯝꯃꯤ, ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯩꯗꯧꯅꯨꯡꯗ ꯍꯥꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯦꯟꯗꯣꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯄꯣꯠ ꯑꯃ パイドꯨꯅ ꯁꯦꯕꯥꯁꯀꯤ ꯃꯀꯣꯛꯇ ꯊꯣꯝꯗꯨꯅ ꯁꯦꯕꯥꯁ ꯑꯁꯤꯕꯨꯗꯤ ꯖꯨꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯇꯥꯍꯟꯈꯤꯗꯨꯅ ꯃꯈꯣꯏ ꯀꯣꯂꯦꯖꯇ ꯂꯩꯕ ꯃꯨꯔꯇꯤ ꯑꯁꯤꯗ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕ ꯇꯥ ꯑꯁꯤꯗ ꯖꯨꯡꯗꯨꯅ ꯁꯤꯈ꯭ꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯚꯔꯖꯤꯅꯤꯌꯥꯒꯤ ꯁꯛꯇꯝꯕꯨ ꯂꯧꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯦꯂꯤꯁꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯨꯡꯊꯪ ꯑꯗꯨꯅ ꯅꯦꯟꯗꯣꯒꯤ ꯃꯁꯥ ꯑꯗꯨꯗ ꯌꯥꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯑꯦꯟꯖꯦꯂꯥꯁꯨ ꯃꯁꯥ ꯀꯟꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯟꯅ ꯆꯦꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯚꯔꯖꯤꯅꯤꯌꯥꯒꯤ ꯁꯛꯇꯝ ꯂꯧꯔꯤꯕ ꯑꯦꯂꯤꯁꯥꯅꯗꯤ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯇꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯑꯦꯟꯖꯦꯂꯥꯒꯤ ꯃꯅꯥꯛꯇ ꯊꯥꯎꯒꯤ ꯄꯥꯏꯞ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯏꯞ ꯑꯁꯤꯕꯨ ꯑꯦꯟꯖꯦꯂꯥꯅ ꯑꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛꯇꯤ ꯃꯔꯨꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯂꯤꯁꯥꯅ ꯑꯦꯟꯖꯦꯂꯥ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯦꯟꯖꯦꯂꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯔꯦꯛ ꯑꯗꯨꯕꯨ ꯀꯥꯎꯊꯗꯨꯅ ꯔꯦꯛ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯕꯅ ꯚꯔꯖꯤꯅꯤꯌꯥꯒꯤ ꯁꯛꯇꯝ ꯂꯧꯔꯤꯕ ꯑꯦꯂꯤꯁꯥ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯟꯖꯦꯂꯥꯗꯤ ꯖꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯅꯦꯟꯗꯣ ꯑꯁꯤꯕꯨ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯄꯨ ꯄꯨꯊꯣꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯦꯟꯖꯦꯂꯥꯅ ꯑꯩꯕꯨꯁꯨ ꯅꯦꯟꯗꯣꯒ ꯂꯣꯏꯅꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯔꯒ ꯑꯃꯨꯛ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯒꯤ ꯁꯤꯟ ꯑꯃꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯦꯟꯖꯦꯂꯥ ꯑꯃꯗꯤ ꯅꯦꯟꯗꯣꯅ ꯕꯨꯠꯀꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯏꯗꯕꯤꯗ ꯂꯤꯇꯔꯦꯆꯔꯒꯤ ꯀ꯭ꯂꯥꯁ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯀ꯭ꯂꯥꯁ ꯑꯁꯤꯕꯨ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯦꯟꯗꯣꯅ ꯑꯦꯟꯖꯦꯂꯥꯗ ꯑꯩ ꯍꯧꯖꯤꯛ 237 ꯔꯨꯝ ꯅꯝꯕꯔꯗ ꯆꯠꯀꯅꯤ ꯁꯦꯃꯤꯅꯥꯔ ꯑꯃꯒꯤꯗꯃꯛ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯟꯖꯦꯂꯥꯗꯤ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯊꯦꯡꯅꯔꯛꯄ ꯀ꯭ꯔꯥꯎꯟꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯕ ꯃꯤꯁꯛ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤ ꯍꯣꯡꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯀ꯭ꯔꯥꯎꯟꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯎꯠꯂꯤꯕ ꯃꯥꯛꯁ ꯑꯁꯤ ꯂꯧꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗꯦ, ꯃꯍꯥꯛꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯕ
Elisa hariba Virginia ge saktam lawrba nupi adu orami adugi sumatakta Elisa gi mamai nama sisu maina chaklami adudugmi Elisa na Angela asibu hana bagdamak chenchelaklami hariba tanja asidi Angela se kiraduna kana lawjarami sinasi ulaga movie asigi arobo orami mayamna movie asibu nungai birabadi channel asibu sungsoi soiduna subscribe tawbiramu